Chief Minister nangrang kaukiba mifom mai pakidrabasu ngasi cabinet mifom pangthokuna kana nenakre. Ngasi pangthokiba cabinet mifom na lamdam asida satnariba lam leiba yonbagi kanglon asi yangsinaba high power committee ama semba yauna tongan wafom kaya approve tawkre. Nonggi ising yoksinaba thabak thorang sing athuba matamda paikhanaba pradhan amadi jila parishad member singda Chief Minister na khangankre. Chief Minister amasung Imphal East ki SP na thajaba pibadagi loksindana leirakiba Sumita gi asiba haksang ngasi JC amadi imung manungna loksinkhre. NIT sanabani haina kankiba mafam senjong paibasingna saning ba yumkai sing saduna leire. Nagaland gi Governor PB Asaria ngasi Manipur gi Governor in charge oina wasak lokre. Andro Kendra da Poiropat local faurga cheliba Thangjingkom Kendra gi MLA su oiriba Minister T.S. Shyamkumar gi minyang makhada nauna muktau bahukre. Support Don't Punish Cyber Team da Global Day of Action lisingani tara mapan gi thorom ngasi Imphal East ki SP office da pangthokre. Ngasi malem gi mafam sinba thungna pangthokna bagum lamdam asidasu Helen Adams Keller gi chamaga kunthra mapan suba mapokumon palan thorom pangthokna kre. Imphal West District Police ki OC P Asogana lusing bakangbu amana thangal kaithal gi akoibe da famliba dukan singna footpath da potchai thangdoktuna yolamba sing lokthokhan kre. All Manipur selected 2,000 candidates of Manipur Police Constable lising ni tarahum doi batch ki appointment letter pidabagi mayokta candidates singna wakan mifam sathakre. Oinam Kendra gi lofom singda ising marang kaina pina ba thorang paikhat pa horagani haina MLA Radha Kishore na haikre. Indian Red Cross Society Thopal District Branch na sahitara mapung farakpagi kumon thorom pangthokre. BJP Khangabok Mandal gi mingchat thina bahona raglabadi ayan gi oiba mateng logduna action logani haina Mandal gi President Laisram Tomba Khumana phongtokre.